Manipurda miyamna hojik thengnariba samasya singi manungda ising marang kaina fanglaktabagi awaba sisu maru oiba samasya ama oiri. Thawai panba singi haurakphamni hairiba isingna fanglaktrabada isingi tungnapam oiriba singi ising haurakpham sing thiba haurakli. Bharat ki awangnong poklamnam singi manungda Manipur asi nong marang kaina taba rajya amani. Adubu nong marang kaina taba rajya sida leiriba ising laifam sing maru oina pukri pat turel na chingba mafam singda ising kangsilakli. Ising kangsilakpagi maram singi manungda ising asi mahausana piba mapal naidraba loiba nairaroidaba khudolni khanna aikhoi miyoibana isingi haurakpham sing thawoirudabana turelda ising kangsilakpa asisu maru oiba maram ama oiri. Atopa maram amana Malem pumbada thengnariba aying asa nongju nungsagi khal kaitharakpagi thawong asini. Asamba londa akhang ahaisingna climate change haina khangnariba thawong asina nongju nungsagi matam nairaktaba yauna tongan ba ahongba kaya piri. Maram asina chahi chuppa ising lepa laitana chelamba turel sing ngasidi nongju thada phawba ising ningthijana chenbagi chang watlakli. Manipur da sialiba yamba turel singi masak tapna mangsilaktuna phibam tadraba mayang kanglaba sari tatlaba turelgum aikhoi gi mitmangda nongmogi phibam soksilakli. Chahi chup leptana imai wangna chelamba turel singda ising masak usilaktraba matam asida ising yaudana hingba ngamdraba miyoibana kham thengna awaba mayuknari. Maramasina turel ising kangsilakpagi maram karino masida aikhoi miyamna kari tauba yabagi haibasi tangai phadana khangjinba mathau tarakli. Akasbani Imphal gi ipau kangbuna leptana sandok chariba thoram Honglakliba Aying-Ashagi Khalda Manipur thoram asigi mari suba tangkakta ngasi puduna lakshari TUREL AMADI Aying-Asa HONGLAKPADA LEINGAK AMASUNG MIYAMGI THOUDANG. TUREL gi masak mangtharakpa TUREL singda achauba ahongba lakliba asi kari maramdagi lakhibano karamna mahausagi phibamda hanjilhanba yagadage haina yenglakpa matamda TUREL karamna semlakpage haibasi khangjinbagi tangai phadaba lakli. Chingi mafam sing maru oina TUREL gi haurakpham oiriba miyamna TUREL maru haina khangnaba mafam adugi akoibada hauriba uwa singna TUREL semlakpada achauba thodang lauri. Masigi khudam haibabu nong taba matamda u pambigi mara singna ising phajinduna leinungda thamjilli. Phajil hoba ising adu ifut kayada tapna thoraktuna ifut sing adugi ichel sing punsillaga achauba ichel oina TUREL semlaki. Asumna TUREL semlakpa mafam sing asi river basin natraga drainage basin haina khangnai. TUREL amadi aikhoi miyoibaga tatna thanaba yadraba mari leinai haibasi aikhoi miyoibana khangna TUREL gi masak manghanaba thawong kaya chathari. TUREL ga miyoibaga leinariba mari amadi aikhoi miyoibada kadai phawba kanaba piribagi haibasi lamdam asigi masak naiba aiba kayana makhoigi waring amadi saireng singda awangba thakta saithanari haina Manipur University gi Manipuri Department ki Assistant Professor N Sanato mana phongdorakli. Manipur gi akoi masak naiba adugumba aiba kayana Manipur gi Imphal TUREL Nambul TUREL na singba singase Manipur imagi khomlang amitter gi masak oina aikhoi macha oiba kayabu nawok nawkon biduna haibadi masigi isingje thaaga hingakhibani haidana tongan ba magi khoigi saireng wareng na singba kayada saitharambagi masakse khoina ubu phangi adubu ngasidi aikhoi miyoibagi adugumba mishing hengkalakpa tongan ba factor mayamna maram oiraga Imphal TUREL amasung Nambul TUREL na chingba TUREL singase akibagi masak phangna masak thijille amasung honge aduga TUREL ni haibagi masak ado mangre haujikti yamna namthiba adugumba tongan ba makhalgi amang asoi-sing thadabam langdhabam chendhabam adugumba I thangdraba ima Nambul TUREL I thangdraba ima Imphal TUREL amasung I thangdrabi ima iril TUREL na singbagi masaktu oire haidana lawbu yare. Manipurda chaurakna TUREL kuntaret lei
अदुबु इंडियन स्पेस रिसर्च ऑर्गेनाइजेशन ISRO गी मरुओइबा सेंटर अमा ओइरिबा स्पेस एप्लीकेशन सेंटर न फोंगबा नेशनल वेटलैंड इन्वेंटरी एंड असेसमेंट की रिपोर्ट मणिपुर दा लैरिबा तुरेल सिंग असिगी मनुंगदा मेजर रिवर हाइबदी मरुओइबा तुरेल 15 लೈ हाइना फोंगली हाइरिबा मरुओइबा तुरेल सिंग असिना पुन्ना कोलिबा पाक चावबा असि स्क्वायर किलोमीटर 463.8 नि मसी राज्य असिगी अपुनबा पाक चावबगी सरुक चामगी मनुंगदा अमा फावबा यौदे अमरोमदा मणिपुर लैरिबा मियामगी चाद मरिपुतरादी सरफेस वाटर हाइबदी कंगफाल फंगलिबा इसिंग सिजनै लेमहौरिबा चाद तरादुना अंडरग्राउंड वाटर हाइबदी लैनुंग फंगबा इसिंग सिजनै कंगफाल लैबा इसिंग हाइरगा पुखरी पाट तुरेन चिंगबा अखोइना उबा फंगलिबसिंग असिनी लैनुंग फंगलिबा इसिंग हाइरगना हैंड पंप नत्रगा ट्यूबवेल सिजनदुन चिंखटपा मसुंग लैनुंगदगी थोरकपा इफुट असिना चिंगबनी इम्फाल मनुंग चेलिबा मरु ओइबा तुरेल ने हाइना लौनरिबा इम्फाल तुरेल नंबुल तुरेल इरिल तुरेल अमसुंग कोंगबा तुरेल असि चिंगी लमसिंगदगी हौरकपनी तुरेलगी हौरकफमसिंगी मतांगदा नैनरुबा मतमदा तुरेलदा इसिंग चेलक्तबगी मरमसिंग खरमखैदि खंगबा ngamgani लोइनाना तुरेलगी हौरकफम अमदि तुरेलगी खोंगनुंगदा ओइरिबा फियमसिंग निंगथीना खंगलबदि करी करम थौरांगसिंग लौखटपा याबगी हाइबगी वाखलोन लाहननबा लंबी ओइगनी उ पाम्बी कया पाक्तकनना यान्दुना उमंग कोकथोक्तुना पामलो उबा उ यान्दुना मैतान सेम्बा अचौब उ पाम्बी कया यान्दुना कारबार तब कया अखोइना तत्तना थेंगनरी ख्वाइदगी लाइबक थीबदी पाक चावरबा चिंगी उमंग कया कोकथोक्तुना पोपी पाम्बी थादुना सेंदा लंबी ओइना ड्रग ललोनबगी कारबार चथरकपा असिनी मसीना हौरकलिबा मिरोलबु निसागी इपाक्ता इराक नहन्नबा मरम ओइरकपगा लोइनना अखोइगी अकोइबगी फिबमदा अचौबा चैथेंग पीदुना इसिंग फंगहंदनबा मरम ओइरी लोइनना पोपी थाबदा पाक सन्न सिजिनरिबा तिलहाट हिदाक नापी हिदाक केमिकल फर्टिलाइजर न चिंगबा असिना नोंग तारकपा मतमदा चुमथदुना लाकलगा तुरेलगी इसिंगदा तिनखी असिगुम्बा हु चेलबा इसिंग सिजिनबना अखोइ मियोइबदा कैंसर याउना तोंगान तोंगानबा लैना कया नारई हक्सांग सोखहल्ली चिंगी लमदा उमंग कोकथोरकपासिदा करम्बा मियेंग चंगबा याबगे करी करम्बा पॉलिसी प्रोग्राम पाइखटलगा थेंगनरिबा समस्यासिंग असि खरदा ओइरबसु साफगदगे हाइबसिदा अखन्नबा मियेंग चंगबगी तंगाई फदबा लैरी करिगुमा मियेंग चंगहौद्रबदि मतम खरगी मतुंगदा अखोइगी मिटमांगदा उना तुरेल सिंग मांगखिबा याबगी नुंगनांगबा लैरकली फयेंग फाउदुना चेलिबा माकलंग तुरेल असि मतम अमदा इमाई चोनना लेपतना इसिंग चेनबा तुरेल ओइरम्मी अदुबु तुरेल असिगी हौरकफम मरुदा पाक्तकनना उवा कोकथोक्खिबना हौजिक्ति तुरेल असिगी इसेल असि कुंबी कालेन नाइबा तुरेल अमा ओइरे करिगुमा मतमदा तुरेल असि लैकंगलागुम इकंग कंगमा मतमसु यावबा हौरकले फयेंग तुरेलगा सागोनना लाक्लबा चकपा फयेंग खुलगी खुलाकपा निंगथौजम तोयाई चकपना तुरेलगी हौजिक ओइरिबा फिबमगा चही 30-40 गी ममांगदा ओइरम्बा मसककी मतांगदा खेनबसिंग फोंगदोरखी मसिगी मतांगदा महाकना आकाशवाणी इम्फालगी पाउ कांगबुदा असुमना फोंगदोक्ले हौजिक मालंग तुरेलसि अखोइना अंगांग ओइरि मतम ददि ai hojik chai homtra to sore angang wei matam si de ising si adugi matik asi yamna sauna phajuna ising si saudna phayeng kun si aswai da chareng ga kaya hinarame ising chawi matang si da nga hu gum ba kari gum de lerame si gi turen se ngawa ga lerame khoina ngang wei da ada hui si ising si adugi matik phajuna ising sauna phayeng kun thumamba turen sina hui ti ising si yamna sendre 하위 싱시 강키 우마름시 까리기도 하이반다 하는데 우와시 얌나 말한가이나 호르메 하위 싱 젠드리버시디 마능시다 하나 아이코이나 안강의다 공자의 소부 망아 머리 망아 아드와이더 락보 말레시기 아시세 마야신 공자가 내리세 모이시가 좀 내리되디 우와시 모이나 마이탄 익보기 생연보기 우야탓 그 강로 우보기 야탓버시다 아이고 후유 싱시 어떻게 맞대 와래 거의 파행 군세 अमरोमदा पब्लिक हेल्थ इंजीनियरिंग डिपार्टमेंट ना तुरेलदगी इसिंग चिंखत्तुना ट्रीटमेंट तौरगा मियामदा थकनबी इसिंग पीदुना लाक्ली अदुबु इम्फाल फाउदुना चेलिबा मरु ओइबा तुरेल सिंग इसिंग कंगबदगी खुदोंग चादबा हेक हेक थेंगनरी
Public Health Engineering Department ki ising chingkatnaba thamba water pumpsing turel ising imai hantaraktuna tapna kangsilakpadagi mathau tawba ngamlaktabana miyamda ising piba ngamdabagi samasya asi aikhoi miyamna tattana mayoknari hairiba samasya sing asi sahi khudingi mayoknarakpa haurakpa asida akannaba thorang kharadi laingakna paikhatpagi tangai phadaba leiri Chahi asigi February thadagi hauna turelgi ising kangkhibadagi miyamna ising phangdabagi awaba adukki matik mayoknakhi ising marang kaina leiba turel ama oiriba aduga miyamna kangba naidaba turelni haina khangnariba iril turel su chahi asigi horakpa sarukta ising kangkhi iril turel asigi khara akutpa turel khongnungda leiba ising maikai kayadagi launaba changsilakpada isinggidamak amaga unkhatnarakpa phawba yawkhi iril turelgi honglakliba masak asigi matangda turel asigi torbanda leiba ahal oirabi nupi amana akashwani imphal gi ipaw kangbuda asumna phongdorakli nong churuktabana maramodana torengi sing punamak kangdana leiriba pot ase sarkar miyeng changbiba haibadi matik ki oiba dam bu thingbu oiro adagi toren tengbu oiro sarkar gi maigei dagi masi tawonjaningi adu oiba taragadi ngasai gi leiriba khoi gi mini water supply jingjina supply tawriba asugumna government gi site gi su asengba prajabu nungsibiba oiba taragadi tasengnana aikhoi gi toren ji tengbiba amadi dam matek sembidana sabidana akhoi gi ising ase watanaba sarkar gi maigei tahonjaningi haiba wafamjina ina thamjaningi si he nong taraktabadagi ikang thoklapodagi kanagi leiriba laikai sida natana atopa athap mayam ma sida mi water supply tawriba singsidagi lawba lakpa punamaksi aikoina leitrabani akoi ju chana thaknaba haiba je leitrabani akoi ju pakhatchadana aikoi club ka amadi laikai gi nupi mayam singa punjanjare heraga laikai sida leiriba mini water supply tawiriba ichasing issue jingji dazu akoina haijare nong laktriba hawdi nakoi tawiganu nong tarakpa matamda u pambi singi marana fazil hogadaba ising adu uwa kaya paktaknana kokthokkhibana nong tarakpa matamda laibak lehau yawba laikhom lainang oina chentaraktuna turel thengat hanaba maram amasu oirei loinana u pambi sing yantatkibadagi nonggi ising asi akanba isel oina turenda chentaraktuna atenba matamda tampaki mafam singda isau thohnaba maramsu oiri Imphal TUREL, Nambul TUREL, Iril TUREL amasung Kongba TUREL gi horokpham sing hakthengnana yenglubada ujau kaya paksana yantatkibagi mami chauna taramki maram asina TUREL maru singya koibada uwa marang kaina thabagloinana mafam aduda ngak senduna makha tana u pambi sing yantat handaba mathau tai amaromda turelgi horakphamda u pak sanna yantatkibadagi pirakpa chaithenga loinana climate change na pirakpa awonba kaya asigi mathakta tureldagi nung leingoi lauthokpa turelda phatta hauthi hundokpana chingba thawong sing asina turelgi masak mangsilaknaba maram oiri aikhoi miyoibagi asigumba thawong sing asidasu mari leinaba singna midyeng changbaga loinana hiram asiga mari leinana paikhatlakpa thawrang singda miyamnasu mateng pangsinbagi tangai fadaba leiri asigumba thawong singi manungda khudam ama oina thawbal turelgi saruk kharada achauba machinery sing sijinnaduna nung leingoi kothokpana maram oiraga turel asida laikhom leinang yawba ichel chentharakpadagi turel asigi nak yeta khundaba miyoi singna turelgi ising sijinnaba yadre haibagi wakat lakliba asini aikhoi miyoibana hingbada sangdraba yadraba ising piriba turel singbu aikoina karamna yeng changlibagi haibasida aikhoi miyamna khanthabagi tangai fadabalai kunma thoi suba sahicha miyoibu khunaina kham thengna sakhutlaba matam asida aikhoi gi mitmangda turel sing mangsilakpa sidadi kanana su thokchada bagum leiri matang asi yaurabadi lamdam asigi puari gi lamai hangat ni yengduna ipa ipu singna karamna turel singbu masak thokna luna nana thamlambagi haibasi yengma changli manipur ngallingai matam ningthau palingai turel na piriba kanaba sing mayek sengna khanglaba matam adugi ningthaugi laingakna laibak miyamgi loinana turel tengbagi thabak chahi khudingi chatharami hainasu professor sana tombana makha tana phongdokli
ꯅꯣꯡꯗꯥꯂꯥꯏꯔꯦꯟ ꯄꯥꯈꯪꯕꯒꯤꯗꯤ ꯃꯁꯨ ꯇꯥꯔꯦ ꯌꯣꯏꯃꯣꯡꯕ ꯇꯥꯎꯊꯤꯡꯃꯥꯡꯁꯤ ꯍꯥꯏꯔꯤꯕ ꯌꯣꯏꯃꯣꯡꯕ ꯇꯥꯎꯊꯤꯡꯃꯥꯡ ꯑꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯏꯔꯤꯜ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯇꯨꯔꯦꯜꯁꯦ ꯃꯁꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯒ ꯂꯣꯏꯅꯅ ꯃꯁꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥ ꯈꯣꯝꯃꯒ ꯇꯨꯔꯦꯜꯁꯤ ꯇꯦꯡꯈꯤꯕ ꯇꯨꯔꯦꯜꯒꯤ ꯃꯔꯤꯟꯁꯦ ꯁꯦꯝꯈꯤꯕ ꯑꯗꯨꯝꯕꯒꯤ ꯊꯕꯛꯁꯦ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯆꯠꯊꯔꯝꯕ ꯃꯔꯝꯅ ꯃꯇꯝ ꯑꯗꯨꯗ ꯆꯍꯤ kuiraga ꯑꯣꯏꯔꯒꯁꯨ siltation ꯊꯣꯛꯄ siltation ꯍꯥꯏꯕꯗꯤ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡꯁꯦ ꯊꯦꯟꯒꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯒꯤ ꯂꯣꯛ ꯐꯥꯎꯔꯒ ꯆꯤꯡꯗꯒꯤ ꯆꯤꯡꯆꯦꯞꯇꯒꯤ ꯇꯥꯔꯛꯂꯤꯕꯁꯤꯡ ꯑꯗꯣ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡꯁꯤ ꯊꯦꯟꯒꯠꯂꯛꯄ ꯇꯥꯕꯅꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯐꯝ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯄꯦꯛꯊꯣꯛꯇꯅ ꯃꯗꯨꯒꯤ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡ ꯑꯗꯨ ꯊꯦꯟꯒꯠꯂꯛꯇꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯗꯨꯒꯤ ꯂꯦꯚꯦꯜ ꯑꯃꯗ ꯆꯥꯡ ꯑꯃꯗ ꯄꯦꯛꯄ ꯃꯗꯨꯒꯤ ꯍꯦꯟꯖꯟꯅ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡꯗꯣ ꯃꯗꯨꯗꯨ ꯄꯦꯛꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯇꯨꯔꯦꯜꯒꯤ ꯂꯧꯅꯝꯕꯥꯟꯁꯤꯡ ꯅꯥꯀꯟꯒꯤ ꯇꯣꯔꯕꯥꯟ ꯂꯧꯅꯝꯕꯥꯟꯁꯤꯡ ꯑꯗꯣ ꯀꯥꯏꯊꯔꯛꯑꯒ ꯂꯝꯕꯤ ꯊꯣꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯕꯗꯣ ꯃꯗꯨꯁꯨ ꯌꯥꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯕꯦꯂꯦꯟꯁ ꯋꯥꯔꯛꯁꯦ ꯕꯦꯂꯦꯟꯁ ꯗ꯭ꯌꯨꯇꯤꯁꯦ ꯕꯦꯂꯦꯟꯁ ꯔꯦꯁꯄꯣꯟꯁꯤꯕꯜꯁꯦ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯒꯤ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯃꯈꯥꯗ ꯂꯩꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯆꯞ ꯃꯥꯟꯅꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯂꯝꯃꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯔꯨꯛꯇ ꯁꯤꯡꯗꯥ ꯗꯥꯝꯒꯤ ꯏꯁꯤꯡ ꯃꯌꯦꯡ ꯈꯪꯇꯥ ꯇꯥꯈꯤꯕ ꯂꯣꯏꯅꯅ ꯂꯩꯃꯈꯣꯡ ꯇꯨꯔꯦꯜ ꯀꯪꯈꯤꯕꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯕꯗ ꯑꯆꯧꯕ ꯑꯋꯥꯕ ꯑꯃ ꯑꯣꯏꯈꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯂꯅꯥꯏ ꯏꯁꯤꯡ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗꯒꯤ ꯑꯇꯥꯡꯕ ꯃꯃꯜꯗ ꯏꯁꯤꯡ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯈꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯂꯩꯕ ꯉꯝꯗꯕ ꯃꯤꯌꯥꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯄꯥꯛ ꯁꯟꯅ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ ꯁ꯭ꯀꯨꯜꯒꯤ ꯁꯤꯂꯦꯕꯁꯇ ꯐꯥꯎꯕ ꯍꯥꯞꯇꯨꯅ ꯎ ꯄꯥꯝꯕꯤꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯈꯪꯍꯟꯅꯕ ꯍꯣꯠꯅꯕꯗꯤ ꯂꯦꯞꯇ꯭ꯔꯤ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯂꯕꯁꯨ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯂꯦꯞꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄ ꯂꯦꯞꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯄꯤꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩꯔꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯃꯗꯤ ꯑꯦꯅꯤꯃꯦꯜ ꯍꯖꯕꯦꯟꯗꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄꯗꯤ ꯍꯧꯔꯛꯂꯤ ꯑꯗꯨꯃꯛꯄꯨ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯆꯞ ꯆꯥꯅ ꯐꯪꯍꯜꯂꯕ ꯃꯇꯝꯗ ꯎ ꯌꯥꯟꯕ ꯑꯃꯗꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒꯤ ꯊꯧꯑꯣꯡ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤ ꯑꯃꯔꯣꯝꯗ ꯇꯨꯔꯦꯜꯗ ꯏꯁꯤꯡ ꯂꯥꯛꯍꯟꯅꯕꯒꯤꯗꯃꯛ ꯇꯨꯔꯦꯜꯒꯤ ꯍꯧꯔꯛꯐꯝꯗ ꯎ ꯄꯥꯝꯕꯤ ꯀꯌꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯉꯥꯟꯕ ꯁꯥꯏꯟꯇꯤꯐꯤꯛ ꯑꯣꯏꯕ ꯊꯧꯔꯥꯡ ꯈꯔꯁꯨ ꯄꯥꯏꯈꯠꯄ ꯃꯊꯧ ꯇꯥꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯈꯜ ꯆꯥꯎꯅ ꯀꯥꯏꯊꯔꯛꯄ ꯑꯁꯤꯅꯤ ꯃꯤꯌꯥꯝꯅ ꯑꯁꯝꯕ ꯂꯣꯟꯗ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯍꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯉꯥꯡꯅꯕ ꯇꯥꯔꯤꯕ ꯃꯍꯧꯁꯥꯒꯤ ꯈꯜꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯁꯤꯅꯤ ꯑꯍꯣꯡꯕ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯔꯤ ꯆꯩꯊꯦꯡꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯇꯝ ꯅꯥꯏꯔꯛꯇꯕ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯇꯦꯟꯕ ꯃꯇꯝꯗ ꯅꯣꯡ ꯀꯥ ꯍꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯨꯔꯛꯇꯨꯅ ꯏꯆꯥꯎ ꯊꯣꯛꯄ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯅꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯗ ꯆꯨꯕ ꯅꯣꯡꯒꯤ ꯆꯥꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 30 ꯑꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯇꯦꯟꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯕ ꯅꯣꯡ ꯆꯨꯕ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌా ꯃꯥꯌꯣꯛꯅꯍꯜꯂꯤ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯔꯤꯁꯔꯆ ICAR Imphal Center gi matung inna Manipurda chahi amada nong tabak chang asi millimeter 1946 romni Amaromda ing kumja 1950 dagi 1960 phawbagi manung asida nong tabagi matam asi changchatta manarami haina State Climate Change Cell Manipurna hairi ꯑꯗꯨꯕꯨ ꯏꯪ ꯀꯨꯝꯖꯥ 1960 ꯒꯤ ꯃꯇꯨꯡꯗꯒꯤ ꯅꯣꯡ ꯇꯥꯕꯒꯤ ꯃꯇꯝ ꯅꯥꯏꯗꯕ ꯍꯧꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯡ ꯇꯥꯕꯒꯤ ꯆꯥꯡꯗꯤ ꯋꯥꯡꯈꯠꯂꯦ ꯍꯥꯏꯅ ꯁꯦꯜ ꯑꯁꯤꯅ ꯍꯥꯏꯔꯤ ꯅꯣꯡ ꯇꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯕꯁꯨ ꯅꯣꯡ ꯇꯥꯕꯒꯤ ꯃꯑꯣꯡꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯂꯥꯛꯄꯅ ꯅꯣꯡꯒꯤ ꯏꯁꯤꯡꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯗ ꯆꯨꯞꯁꯤꯟꯕ ꯉꯝꯍꯧꯗꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡꯗ ꯊꯥ ꯑꯃꯔꯣꯝꯗ ꯆꯨꯔꯝꯕ ꯅꯣꯡꯒꯤ ꯆꯥꯡ ꯑꯗꯨ ꯆꯌꯣꯜ ꯑꯃꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡ ꯆꯨꯁꯤꯜꯂꯛꯄ ꯑꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯅꯨꯡꯗ ꯅꯣꯡꯒꯤ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯆꯨꯞꯁꯤꯟꯕ ꯉꯝꯍꯧꯗꯅ ꯇꯨꯔꯦꯜꯗ ꯆꯦꯟꯊꯈꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯄꯥꯛꯀꯤ ꯂꯝ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯇꯨꯅ ꯇꯣꯔꯕꯥꯟ ꯀꯥꯏꯗꯨꯅ ꯏꯆꯥꯎ ꯊꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯣꯡ ꯇꯥꯕ ꯊꯦꯡꯊꯕꯗꯒꯤ ꯏꯀꯪ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥ ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯀꯔꯝꯅ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯔꯤ Malemgi mafam kayadasu Climate Change
adaptation haibu wakalon asigi matangda thaurang kaya paikhet pa haunakre Manipur gi oinasu honglakliba aying-asa nongju nungsagi khal asi karam na mayuk naduna hingadagi amadi tung koina satkadaba thaurang paikhet pa yabagi haibasida midyang changbagi tangai fadabladi Hiramasigi matangda Directorate of Environment and Climate Change ki Joint Director T. Brajakumar na Akasbani Imphal gi pau kangbuda asumna phongdokli Climate change hai na khona global warming sigi impact amu ena khoi aten matam da karma nongsu silakpa high intensity rainfall tobusna mar kanda catchment da chingdagi ising ji yang kanna akan speed da ma ji yam high velocity center pa mase khoi chahi ma taruk se khoi thengna la abane jikse high rainfall intensity there kanda topsoil mayam puthar center e khoi debris mayam purga center e tare turende aduna live nong ising sing si khoi chingmai da khoi pharaga lehobgi sang jam handagre khoi du khoi leiriba chingmai da horiba forest ki quality se yamna handakibna mar kanda koi u asoba mara asoba yawba upambi se kya leitabna mar kanda nong ising je mana manung da pharaga thamogdrabna koi nong ising je manung lehogdrabna ifut aina khoi na khangna riba spring gi ising je anam mangsin gari jik thorak ngomdre ji chingmai de ising leitabdagi da ifut sina tawriba roles di ifut masa na pusela kanda turen maru de leba stream masa loksap masa da man ifut ising chesela kanda turen semuk tuni ba khoida adubu ifut sile elektrabna turen loksap te ising laktrabna loksap te turen ising laktre khoida aduna turen de ising lakpu chang yam handare aduna masi okona environmental flow hai khona aduna cheleba turen ising si gi chang si nairektaba nong surakandra turen ising selakwa nong surakandra turen ising selaktabagi sum samasya ma thengnaji khoi hogi sahi mari mas da khoi yam bujin thengnare maramasna khoi imphal turen kangbo ureiba khoina iril turen kangbo ureiba thawal turen kangbo ureiba namul turen kangbo ureiba hairi myam sing si ising lingna selakwa chingdagi catchment dagi masi asobo issue mo era ifut bu hingalaga di loksap ising lakani loksap ising lagadi compulsory turen ising soi lakani ba adu kanda ma je perennial oiba adi yamna mapangan leiba yam healthy oiba turen makhal mo era aduna akoi manipur gi issue si climate change lapagi rainfall pattern change to mai lenena ifut mang gi asobo issue mo ere khoi du Malemgi honglakliba aying-asagi phibam asiga chanaba chusinnaba thaurang kaya paikhatpagi manungda ising sijinnabagi matangda thaurang ama oina rain water harvesting haibadi nonggi ising yoktuna thambagi thaurang asisu amani atenba matamda akanba maongda churiba nong adu tongan ba pathapsing sijinnaduna nonggi ising yoktuna thamba ngamlabadi ising phangdaba matamda yoksin khiba ising adu sijinnaduna isingi awaba khara makhaidi kokhanba ngamgani haibagi achetpa thajaba leiri Leibak asigi Pradhan Mantri Narendra Modi na haukhiba chahi Lising ani taramapanda Jal Shakti Abhiyan kauba nonggi ising yoksinduna thambagi thaurang haudokhi Manipur dasu Mukhya Mantri na Jal Shakti Abhiyan Catch the Rain campaign Lising ani kunithoi haudokre Catch the rain where it falls when it falls haibu wakalona sid haudokhiba campaign asigi nodal department na Rajya sagi water resources department oiri campaign asigi manungda spring source of water haibadi isingi iput leibu mafam sing khangdoktuna madubu amuk hanna semgotuna mahusagi phibamda hanjinhanna bohanaba asisu yauri Rajya sigi toan ba sarkar gi office school lamadi college singda rain water harvest tauna ba pathap sing semgotpagi mathau tab leire hainasu mukhyamantri na phongdokkiba leikrabani Rajya sida rain water harvesting gi tangai phadaba leiriba asigi matangda environmentalist Ramananda Wangkhairakpana asumna phongdokli Isingi matangda akoina waba akoi lekai na madi yum thong khuding na khangna ba hanadagi traditional water management haitare masida akoina tawba ya ba thabaksi ina sum khanbada yum gi pukri lekai pukri mayam si mapping doba water body singsi under maybe possibly environment department gi ogadra adugi makhada mapping dawraga Karai lay is the Masi Mamsi, Yokat Nanaba, Henam, Ising Luna, Tamnaba, Tautaragra, Kangdam, Kangde, Tauraga, Masi Mamsi, protect over. Nonglakumatam, like I couldn't labor community hosting cities the rainwater harvesting structures, equipment, Loin Palaga,
मदे इन्वेस्टमेंट खर तौदे याम चाव इन्वेस्टमेंट नते कम्युनिटी हॉल खुदिमक्ता इसिंग यानबा रेन वाटर हार्वेस्टिंग तौरगा मसी मैमसी ग्राउंड वाटर रिचार्ज ता मखागी एक्विफर्स दे थाजन बयाबा नत्रगा लेकाई पुखरी दा थाजन बयाबा इसिंग योखौननबगी प्लान जे मतु दरकार लेब्रेन खले युम युम दसु इसा इसागी वाटर हार्वेस्टिंग तौबा याय युम युम दसु दुम एक्विफर थाजन बयाय अदुगा प्लस कोई यानबा कोनबा हुजिक लेरबा कोई जिंगन कुपा मयाम गुम मयाम से दुम वाटर हार्वेस्टिंग तौबा याय रेन वाटर हार्वेस्टिंग तौरो हाइसनि यारोय युम युम द रेन वाटर हार्वेस्टिंग की स्ट्रक्चर लेब्रा लेतब्रा लेता तारगदी मधु कोई सब्सिडी पीरगा हापीबा सेंबीबा पॉलिसी डिसीजन अमदी पैसा की डिसीजन दरकार ले एक्स्ट्रा स्टेप अम लौरगा सरकार ना डायरेक्ट इंटरवेंशन तौबा म दरकार लेना खले राज्य असिगी तुरेल यावना तोंगान तोंगानबा इसिंग फंगफम सिंगदा इसिंग कंसिलकपगी मरी लेनबा मरम सिंगी मनुंगदा मतमगी खोंजेल मतुंग इन्ना मिसिंग यामखलकपना थोकहनबा समस्या असिसु अमनी चाही यांखैगी ममांगदा मणिपुरदा लेरंबा अपुनबा मिसिंगा हौजिक लेरिबा अपुनबा मिसिंगा येंगनबदा हौजिक लेरिबा मिसिंग असिना अदुकी मतिक हेले मिसिंग हेनगलकपगी मतुंग इन्ना थकना चाननबा यावना नोंगमदा चंगदबा याद्रबा इसिंग अमदी लवु सिंगुगा मरी लेनबा थबक खुदिंगमक्ता इसिंग सिजिन्नबगी चांग हेनगलकली फैक्टरी इंडस्ट्री लनाई अमदी सरकार की ऑफिसिंग सेमगत सागलकपना चिंगबा थौसिल खुदिंगमक्ता इसिंग तंगाई फदना चंगी अदुबु मियामना चाही यांखैगी ममांगदा फंगलंबा इसिंगी चांग अदु यौनदे हौजिक फंगबा ngamdre matang asida sarkar ki oiba chap chaba policy ama sembagi tangai fadaba leiri amaromda sarkar khaktana tongan tongan ba thorang kaya paikhat pa khakna thengnari ba khudong chadaba singasi mayukna ba ngamloi oirekliba phiam singasi matangda miyamna marik chumna khanghanbaga loinana miyamna lawba yaba thodang sing lohhanbagi tangai fadaba leirakli maramaduna aikhoi isa isadagi hauraga thengnariba awaba singasi mayek sengna khangduna sarkarna paikhalakpa thorang singda miyamna mateng piduna honglakliba mahousai khallasi punna thengnaminaba mathau tarakli matang asida Akashbani Imphal pau kangbuna leptana sandorkliba thoram Honglakliba Aying-Ashagi Khalda Manipur mari shuba tangkakta TUREL amadi Aying-Asa Honglakpada LEINGAK AMASUNG MIYAMGI THOUDANG loijare thoramasigi aiba Khetrimayum Premchand thoram puthokpa Thokchom Jogendrajit lanthok sakibasing Ngangom Kiran amasung Okram Umadini